Maisnam Kavana, Tawaiga Haksanga Kainaram Daida, ay cookie sing na koisile haiduna, video call tauraklam king. Mamang Tagi Kuntrada, Kadang Bansing Taktagi cookie militants in the Bomamasung, nung may caption duna mitay kulsing da, Landarak badang. Kul ngakpagi tawdang, law kibasangi manung dama oy kibadang. Makoygi makutata duna, Tawai na pontapi kraba toba Maisnam Kaba. Elias ibom sana, Mahaki Tawaiga Haksanga Kainagadaba mikup naksilaklaba faubadang. Mayumgi miyoising da Mahaki mobile phone dagi video call taurakuna. Ay cookiesing na koisile hay na pongdoklam ki hay re. January 9, 2001 da pokiba mahak masagi chahi kulumdoy sukre. Apok pagi ming, Hemanta masung apok pagi ming na may stam ongbi ibe chakawe. Sagol tong ba mamang lekay dagi ne. Masil manaw nupa ni kaktanggi manung da mahak na ahal ne. Me ahum dagi lepta na satarakiba kukilamhen basangi langi may sanang labang micham miyambo. Ngaksen bagi tawdang lawdu na lakiba mahak. Mamang ta waksingi tarakanin thoy ni panba. Imoy no ira thawni thawram pangthokpa numitagi yumda halaktuna imungi miyoisinga haraw chak chami nakhe yumda numit ni rom lairamlaga amuga na khulngakpa yaurugani haiduna yumdagi thokibadagi hingna halakhidabane mamang thagi kuntragi kadang bangi lanfamda mahak masamak su saruk yaramduna pokmina ba manaw nupada video call tawraktuna ayha cookiesing na question khre haina phongdoklam khe mahaki wapam adu tabada mamana mangonda phone thamkhinu haiduna thamankhide Aduga mahaki aroiba mikupta tawraklamba video call adu imungi miyoi loina mak question duna yengmina kheng adubu cookie militants ngi khutta takraba mahaki saktam imungi miyoi singna makhata na uba phangkhidre mahangna tawrakiba video call da imung manungi miyoi pumnamak punna unaramlaba matung ikan kanada na mahangna paiba phone adu laimaida tasin khibadawna pumamamsan khibadage mahaki saktam uba phangkhide adubu imungi maikaidagi de mahangna tawraklamba video call adu muthat khide Amuga na mahaki masak urakigani haiduna ngaiduna laiki adubo ngayhak lairagade mahaki mobile phone adu cookie milite naman na paikhalaglaga mahak laikidre haina phongdorokhe wafam adu tabada imungi miyoising na laikidraba mahaki masa adu amuktang utpida uhaina hanjin na haijaki adubo cookie milite aduna yaroi haiduna thawai yaugdraba khabagi haksang uhalakide adumoy namak punsigi aroiba mikupki mamangda mahakna tawrakiba video call aduda mahaki maithongda siragani khanglaba faubada Aki bagi mami macet ama phawba takhide haina imungi miyoising na phongdorokhe cookie militant aduna mahak laikhidre hairakpadage panthadana khudakta pokpa mapaga manaw nupaga kadang bantana chatkhe mafam aduda lairamba ima ibel singna khabadu chingthaktagi songtharakpada makhong sokle haina rims ta pukhatkre hairakhe khudakta rims ta muk laktuna yenglubadade mahak oiramdabadage kadang banda muk halakhe singkhongda pokpa mapa amadi manaw nupana mahaki khongul lina bohonaringaida thawai yaudraba mahaki haksang Khul ngakminaramba mahaki marup mapija singna puthorokibani haire apokpa mapana laingaki pokning singsiladuna paukse asida hai khul ngaktaba yadi haiduna mama laibaki damak mahiroi kaya phauba makuta khulai paire aduna laingangna thuba matamda lana si loisinbiyo aiha kumna icha kainaraba mapa masing yamhanbiranu hairakhe laikhidraba khaba pisak piklingaidagi lairik fana haurakhe mahi masingi lamda nursery dagi class 3 phauba laikai LP school da tamlakhe Class 4 dagi 7 fauba ME Government School da tamlamlaga Class 8 dagi 10 fauba Wainam da leiba Wainam Public School da tamlakhe Class 10 gi examination da su subject khara da letter chatuna First Division da pass tawkhe Class 11 amasung 12 na Tagyal gi Model Higher Secondary School da tamlaklaga Oriental College da BA tamkhe BA gi final examination pikraba matung yum gi mateng pangnanawagi damak afang ba thabak suba haurakhe Adubu me ahumdagi haurakhiba tamthiraba lana sigi maisa langduna ima laiba kandaba yade hairamlaga khul ngakpagi thawdang lawrakhibani haire athauba khaba amadi Michael Devagi aroiba mathau mangam pangthokre mamang thagi January 13 da Koktruk amasung Bethel gi lonabada cookie militant singna miha thina hatkhiba Maisnam khaba Elias ibomcha chahi kungani thoi apokpa Hemanta sagol tongba mamang laikai amade nongthongbam Michael Dev chahi 13 apokpa laikhidraba Imo Imphal gi Palace Compound konung laikai haijinggang da leiba thauba ni asigi thawai yaudraba haksang ngarang rims ki moktagi lauraba matung Imphal West ki kadang banda leiba Mahadev singi mafam amada ningthina sem saraba khubamda ngarang lairol chankhre athauba ni gi thawai yaudraba haksang rims moktagi ningthina sem saraba gari da haptuna purakpa matamda miyamna thauba ni gi mafam da leisu katuna mapung phaba ikai khumnaba utkhe Masing yamlaba miyamna rims tagi aroiba mathau mangam pangthokpam oigadawriba kadangban Mahadev chingfauba purakhe loinana laining laisolga mari leinaba thauram sing ningthina pangthoklaba matungda mafam aduda thauba nigi haksang lairol chankhe